अहानबदा हक्सल पाउदम मियंग ताबिरबसिंगु तरामना ओक्सरी ngasi video asida chronic low back pain gi matangda khangminasi kariguma nahangna low back pain dairabadi nahak na samak natana mioi ayambana makhoi gi punsida low back pain asi ayambana thengnai ayamba case singdadi anaba asi numit kharani dagi hapta khara phawgi maninda phaki adubu masi pha ahum natraga masi dagi hena laibai yai haiba anaba asibu chronic low back pain kowi low back pain common oiba laying gi manungda exercise relaxation techniques amasung medication ni laying sing asina karamna thabak tawbagi haibadu khangnabagi damak ahanbada nahaki lower back structure sing adu yengsi spinal column asi vertebral kunmarina sembani back problems amasung back pain asi mahusana khwangi maphamda thoi vertebral khudimakta spinal canal semliba amasung spinal nerve singbu ngakthok pangamba ahangba mapham amal lai facet joint amasung intervertebral disc singa mathakta amasung makhada leiba vertebral singa samna hali haiba structure sing asi ligaments amasung muscle gi kamlup singa punna thammi spinal column da leiba muscle singa aikhu leng otpa yahali amasung makoina haksangi arumba leiba spinal cord adusu support tawi kariguma muscle sing asi manungda kharadi tapna sonthaba natraga imbalance pressure oibana atopa saruk singda yamna soholakpi yai khudam oina lower back ki common problem asi disc hernia ni case asida intervertebral disc amada pressure pibana mayai da leiba nucleus pulposus asi tunglom da tholai aduga spinal nerve singdu insinduna low back pain ohanli patient kharadi anaba asi spinal nerve singi manak nakpa mapham singda phawba yai haiba anaba asi sok liban nakandugi khong amadi khongpak ta naba phawba yai exercise tawbana muscle sing relax tawbangami amasung lower back ki structure singda pressure hantan bangami nahaki condition adugi damakta khwaidagi phaba exercise adu khangdoknaba nahaki health team ga tanaba yamna maru oi posterior disc herniation leiba anaba singi damakta McKenzie method kowa common oiba low back pain gi exercise tawnaba honabiu prone position da lengdana leibana disc singda pressure hantali anabagi condition aduna leng otpa yarabadi muscle gi anaba sing adu tapna stretch amasung relax tawba yagani nahaki makha thangba spinal cord adusu matamgi matung ina hena konthok konsin yarai disc center adu achumba position da mamanglom da changchilai amasung nahaki nerve ki anaba sing adu hantahali maram aduna lower back amasung khong da naba hantahali nungtigi exercise tawna low back structure gi pressure hantahan bata natana ataida sukana bapi nahangna nungtigi back exercise tawna core muscle haina khangnaba abdominal amasung back muscle sing adu niyom sumna thanduna low back pain amuk hanna thohandaba yai patient khargi oinadi relaxation technique haibidi relax position amada meditation tawta natana cognitive behavioral therapy na back pain hantahan bangami masigi maramdi aikhogi brain na anaba khangwata natana anabagi signal sing su regulate tawi back structure sing adu amang ata thokta matamda nabagi signal adu spinal cord ki khuthangda lower back tagi brain da yori aduga sensory cortex na anaba adu khangalai adum oinamak yamdrabada connection ani darkar oi masigi relay station asida spinal cord amasung thalamas yawi aduga brain na pain signal asi regulate tawi khwangi spinal cord ki dorsal horn da laiba alhanba relay station adu yengsi mafam asida laiba pain signal asi lower back ta laiba neuron amadagi spinal cord ta laiba relay neuron amada pass tawi madugi matungda pain signal adu brain phawba lai masigi brain impulse asi brain dagi signal sing amuk hanna puduna chaliba akaknawa neuron singna hantanba yai masigi mahi oina brain da nabagi signal pain signal hantana thai maram aduna aikuna naba hantana phawi adum oinamak nahakna stress lairabati brain gi signal sing asina pain signal sing hengat hanbai yai maram aduna study sing takli madudi depression natraga anxiety laiba patient na hena naba thengnai aduga positive ki wakhalon laiba patient sing na layingbada naba hanthaba thengnaki nahaki health professional na haujik laiba phibam singi matungina hidak langthak laibada suggestion piba yai
इफेक्ट्सिंग असि यामना चावना खेनाबना करंबा मकलगी हिदाक लांथक पिगदबनो हाइबगी नियमसिंग लै हिदाक खरना मसलसिंग रिलैक्स तौबना mateꯡ पांगी अमसुंग खरना रिले स्टेशन द लैबा न्यूरॉनसिंग द थबक तौदुना पेन सिग्नलसिंग हंदहली नहाकी हेल्थिंग की पौताकसिंग नाकना चटपा अमसुंग एक्सरसाइज तौबा हाइबसी यामना मरु ओय अदुगा रिलैक्सेशन टेक्निक तंबा अमसुंग हिदाक लांथक लौबसु याय कानबसिंग अदु खुदक्ता फाउदबा याय मतम चंगबा याय अमसुंग नाकी हक्चांगी एक्टिव अमसुंग इन्फॉर्म रोल लौदुना नहाकना एक्टिव ओयना सरुक यानबा होनगदबनी नहाकना नहाकी अनाबा अदु हेना कंट्रोल तौनबा अमसुंग हक्चांग फबा पुंसी अमा ओयनबा होनगदबनी